Imes Paudoming tabiri basingbo ahan moktada binitana taram noksa bagaloyena kurumjari. Hauzik Paudomasi maroyo pau pijari. Scheduled Tribe Demand Committee na yetliba kangbu singa wari shanaba mathau tai haina MLA Dr. Radheshyamna hairi. Soil where food begins haiba themda World Soil Day pangthoknakre. Liberty Theatre gi mangarak suba Traditional and Contemporary Manipuri Plays Festival 2022 ngasi hogdokre. Mapungoiba Paulo birasi. Mitai na Scheduled Tribe ki list chanaba honabada yelak liba miyoi singa sina yelak pagi maramadu khangdoktuna dimanas na makhoida sokpa leiroi haiba du khanganduna wari shaba sangi haina hairo SG MLA Dr. TS Radheshyamna phongdokre. Wafam asi Scheduled Tribe Demand Committee amadi look asiga saminaba loop singi thomi singna Minister amadi MLA singi mayumda satuna Demand asi matangda memorandum pishinduna lakpagi manung chana Hairok Part 2 Thokchom Lekai da leba MLA asigi mayumda ngasi memorandum pishinba lakpada haikibani. Memorandum pishinba aduda mahana makha taraduna demand ama tanbada demand aduna topa miyoi shingda asokpa leiragadi demand adu mai pakpa ngamdaba yai amadi mai paklagasu tungda yetnaba kaya lakani maramasna hauzik maitai phuruk asigi tungi laibak lepnabani haiduna sangsilliba Scheduled Tribe ki demand asisu phuruk asigi oinadi yamna maram charagasu phuruk ataida mi paiba leiriba si wari shaba ama changi maroina demand asna makhoida sokani haina pariba mafam singadu hana khangdoktuna demand asna makhoida asokpa leiroi haiba du wari chaduna ningthina khanganba changi maramasna Hiramasida committee gi maikai dagi su kari toba yabage haiba du yengsinbiu mahaki oina su MLA ama oina mahaki maikai dagi issue asigi matangda kari pangba yabage haiba du yengsinduna mai paknaba hotnagani haina thajaba pikhi sahi khudingi Malem yofam kyada lepna pangthonariba malemgi leibak lehaugi numit World Soil Day gi palan thoram Krishi Vigyan Kendra KVK Thobalna sinduna ngasi KVK gi training hall da pangthokre Soils where food begins haiba theme da pangthokiba thoramaduda Oil Palm Mission Manipur gi consultant MS Khaidem na theba mithung Horticulture and Soil Conservation Thobal gi district officer Mutum Nabachandra na thoram mapu aduga KVK Thobal gi senior scientist and head Dr. S Jesmarani na khanaba mithung oina saruk yaki Thorongi sarom oina Kaksing amadi Thobal district ki khangalaba longmi jam kuntraromda soil health card sing yan thoki bagloyena technical gi session amasu pangthoki Athoiba mithongi warol piraduna Oil Palm Mission Manipur gi consultant MS Khaidem na haikibada soil lebak lehouse punamada soil microbe billion kaya yauribani soil microbes sing yauriba makai lebak lehau phaba helibani maramasna miyamna yariba makai organic yoiba polam khak sinabiu farmers singna soil card ta yauriba niyam sing ngakna satpiu har sina ba matamda department ki scientist sing ningthina tanabiduna lebak lehau mangdana ba hona si haiki Krishi Vigyan Kendra Sandel na sinduna Sandel gi lambung da laiba Kendra sig conference hall da Chandel amadi sakpi karong ya pun balongmi sing na saruk yaduna World Soil Day gi thoram pangthokre Soils where food begins haiba theme da pangthokiba ngasi gi thoram aduda and Munal Maitai MFS Assistant Conservator of Forest Sandel na sigges Dr. A Amita Head KBK Sandel na president amadi Dr. K Sonamani SMS KBK Sandel na guest owner oina saruk yaki Thoramadu si guest ki oral piraduna and Munal Maitai na hai soil yauduna miyoiba yauna malemda leiriba jiba punamagna santi oina hingba ngamloi haiba khangnarakpadagi World Soil Day thoramasi sokli singani tara maridagi hauna pangthoktuna lakli soil na biodiversity gi chada kunmanga yoktuna lebak lehau sangatpada amadi sathok lehenbadasu asoba mateng pangli maramasna aikoina uwa thajinduna amadi Pamlo uba hanthabiduna aikhoigi akoibagi soil bu ngak selasi haina appeal tauki Liberty Theatre Kaksing na sinduna
Library and Information Center Kaksingi Auditorium da mangarak suba Traditional and Contemporary Manipuri Plays Festival 2022 hogdokre. Ngasidagi hogduna December 13 fauba tongan-tonganba Manipurgi saknairaba theater tarukna saruk yadun sathagadoriba festival asigi ngasi hogdokpagi thoramaduda Hianglam SCG MLA Dr. Yumnam Radhe Shyamna atheba mithung Liberty Theater Kaksingi President Yambem Satyana thoram mapu amadi Palem Pantho Cultural Trust Imphagi Director Salam Santiblana akhanaba mithung oina saruk yaki thoramaduda atheba mithung singna Manga Suba Traditional and Contemporary Manipuri Plays Festival 2022 asiga marilayana Liberty Theater Kaksingna puthokpa souvenir ama phongduna miyamda khuchinaki Thoramaduda athoi mithung oral piraduna MLA Dr. Y Radhe Shyamna phongdokhibada Manipur bu malemda masak takpada Manipurgi theater na suasoba thodang loduna lakli Aikoi culture amadi lamdam asibu malemda masak takliba theater sibu yokhachi hairabadi theater artist singna theater tawbada sinphama ma oina tawbiraba amadi miyamna pamba play sing miyamda utpa ngamlaba matamda ngasi marai saitharak liba theater gi lambi asi masama tomta sakhalakpa haibadu oigani haiki Aikoi asing makhalgi aikoi sak taksariba aikoi lamsibu masak taksariba aikoi culture su masak ta theater se hingandaba yade masi encourage tawdaba yade yokhataba yade haibata Lila tawi buat koi kudimak it professional or professional changjalaga ekoi masak thokpa lila ma puthok putai adui matam du da habok sulakani lila tu yengba yaba mini yengngataba lila puthong amadi habok yengba ta ngasi ekoi habok penaba lila puthok ngamdabudi habok takabani hause ai haibuna tisumya khangbi tungai Commission for Scientific and Technical Terminology CSTT Department of Higher Education Ministry of Education amadi Department of Library Information Science Manipur University anina sinduna NEP 2020 and Higher Education through Indian Languages haiba hiramda numinini sathagadaba national seminar ngasi Manipur University ki court hall da hodokre ngasi hodokpagi tharamadda Professor N Lokendra Singha BC Manipur University Professor Nahakpam Aruna Devi Dean School of Humanities MU Professor CS Ibol Singha ISOD Library Information Science MU amadi CS Binodini Devi Assistant Director CSTT Ministry of Education New Delhi na tharamapu akhana mitunglen Program Coordinator amadi Program Officer in charge oina sarugyaki Pangthokiba National Seminar aduda resource person tarana tongan ba hiram singda wangangki Manipur Organic Mission Agency Momana Mission Organic Value Chain Development for North Eastern Region MOVCD NER Manipur gi makhada laiba Farmer Producer Company ahumna puthokpa organic umoro akangba dry king chili KG Satruk USA gi kaithel da thananabagi dama Horticulture Minister Letpao Hakim nangase koirengai degi lamthakre Thoramaduga Marilayana Minister na Hai Manipur gi Chief Minister N Birengli Singh makhada organic aiba pothok sing puthokna ba thamliba pandam gi sharu ama oina Manipur Organic Mission Agency Momana Lomi Singhi pothok sing India da natana topa country sing da thananaba thabak thorom kaya paikhatpagi sharu ama oina USA gi Market ki damak tongan ba testing sing tawduna umoro akangba metric ton 1.1 thaga doriba sigi ahan bagi oina kg chatruk thariba si mai pakpa amani masina Manipuri economy da asoba mateng oiragani loyana Manipuri pothok pineapple sing amadi yaingangna singba kaya hena pamnara iba maramasina farmer singna ninghanadana masidagi hena kumang chausanaba honasi phongdoki Manipuri economy tangkhai ama horticulture department na booster oinaba lep palaitana honari loyana khwaidagi aphaba department oinaba su kana honari haina mahakna makhata ki farmer sing da now media sing di thongdagi farmer sing horticulture farmer sing ninghanna ninghandabida maning handabida kanna sidagi kumang henna chausan bai moongda akoigi product sing putho kanda Manipur ki economy tangkhaya ma horticulture department da pura puthok ki economy booster oina state government ki oina ba apoi department da su dip paletana khudna jari haidana
Book Talks na sinuna Book Talks Film Festival gi soramo oina pangthokadaba film making competition matang khara sangdokle haina Book Talks ki director KS Romeo na phongdokre ngasi Manipur Press Club ta pangthokiba pawgi mifamda mahakna hai competition gi matamadu tha sig tang manga dagi 12 phawba nang gadaba du lisingani kulumdoi gi January 3 dagi tara phawbo oiragani competition sigi last date registration January 2 da oigani matam sangdokpagi maramdi festival season oiba maramna saruk yagadaba mioi kyana matam sangdokna ba hairakpadagi competition matam sangdokpani film festival asi sahi khudingi pangthokna ba honagani film making competition da Arunachal Pradesh Assam Manipur Meghalaya Mizoram Nagaland Sikkim Tripura da leiba filmmakers na su saruk yaba yagani competition asigi akupa marol Book Talks website tagi su khangba yagani haiki BSF Manipur Sector Headquarter gi miyang makhada 29 Battalion BSF na sinuna BSF ki yangkhani pan suba Raging Day koirengai da leiba BSF campus ta pangthokre taramadu da Sector Headquarter gi DIG SS Dinesh Singha Rawat na tilliba miya mutaramno ukpagaloyana BSF personnel sing na national si ngak senaba honabada lawriba thaudang asigidama thagatpa phongdokhi makhata na national sida santi proknaba honabada makhata na thabak tawminashi haiki India ki hojik lairiba education sector asida asoba ahongba ma purakani haina thajariba National Education Policy 2020 na lamdam asa pirakadaba sapu amadi kanaba singi matangda kananenaba nongmagi oiba seminar program angasi khongmanda leiba UNACO school da pangthokre tharamaduda guest speaker oina Central University of Himachal Pradesh ki hanagi Vice Chancellor Dr. Kuldip Chand Agnihotri UNACO School ki Chairman N. Iravanta, UNACO School ki Director Arup Mukhopadhyay amadi lamdam asigi tongan-tonganba private school singi founder kayana saruk yaki. Thoranga marilena guest speaker Kuldip Chand Agnihotri na hai ngasi lebak asigi naha singna basic idea da yumpham moiduna education da kumang sausan bangam dribasi British ki matamda thamlamba education system adunani lebak asdagi mai masing haiba mioi kya puthokrabasu malengyoi ba phambak da contribution amata tawba ngamdribasi masinani British singna lebak asda formal education gi mangal piramlabasu Matam maduda satnaramliba education system aduda lebak asigi mioi singi wakhalon chawkhatnaba para machet amata yauramde British na lingkhalamba education system da lebak asigi miyambo mikha ponduna makhoigi idea du ekhoida chelhallaga makhoigi makha pona leinaba honaba education system khaktani haina thamki Taurang chawba singagi cham kunmanga raksuba mapok kumoy ngasi CI College Bisnupur Complex leiba ti chawba singagi mitamda Education Law and Legislative Affairs Minister T.S. Basanta Kumar na maikhum hangdokpagaloyena leisu katuna pangthokre Taurang chawba birth centenary celebration committee Bisnupur na sinangasi CI College Bisnupur gi NSS Unit 1 amadi 2 gi volunteer loyena NCC cadets singna guard of honor piraba tungda pangthokpa thoramaduda Minister Education Law and Legislative Affairs T.S. Basanta Kumar Singha Taurang chawba birth centenary celebration committee Bisnupur President T.S. Ibo Pishak Singha former Minister Revenue and Excise T.S. Pulinkanta Singha CI College Bisnupur gi Principal Dr. Mutum Mangi Singha former Principal CI College amadi Chairman Council of Higher Secondary Education Manipur Dr. L. Mahendra Singhana athoiba mithunglen oina saruk yaki Tauranga marilena Minister Basanta Kumar na phongdokibada Oza Taurang chawba kathokpagaloyena miyamgi seba tokiba miyoini mahakna development ta sukimatik thawai yaurambana Bisnupur asi chakhothlambida kumang chawsulambani aikhoi praja lebak amadi state ki khansi aikhoi gi tungi yumbi semgadoribasi haugalakliba mahairoi singnani 21st century asida tarokliba chawkhat thorang aikhoi saruk yaba tabani aikhoi gi halamanda thaujal utpagaloyena makhoi bu seba toba habasi aikhoi gi ithaudangni phongdokhi hanboine thamjawani akoi hosing different directions the pull toraga divide torma opposite torai yam se yani kam ke task na so that we progress post ani se nasai having to kare yaar ba koi sin na hona jagani Impal East District ki Sawombungdagi Sagolmang taba kilometer 12 sangba lambi asi lengakna matam kaya gi mamangdagi sembidaba gi mayokta edok committee Sawombung to Sagolmang bia kaibi road na kauba matang kaktaba ban ngasidagi hokre ban chogapasing ngasi ayuk angan badagi lambi asigi tongan tongan phom kaya da thoroktuna lambi thatki
school gari anaba lining laison amadi media gi miyoi sing natana topa miyoi sing na chathosin tobada miyamna thingba pikhi lambi thingbai khongjang manungda pamdaba thodok sing thokdanaba sagolmang police station gi oshina luchingba police team ama laklaga ban tawriba singa wari shanabada works minister natraga PWD gi chief engineer natraga department ki masin chatpo official laklaga wari shadrabadi handokloi haiduna yakhide Khongjang asiga marilena edo committee ki convener ningthau khongjam langamba maitaina lambi asigi matangda assembly da puthokpa semgani hayan thajaba pikhiba kaya laikre thajaba pikhiba kaya thabak to onthok piraktabana awaba kaya khangduna lakli kilometer 13 khak sangba lambi asi mapung phana sembagi thajaba laitabana PWD gi machin chattaba thodang loba ngamdaba official khara tharak laga Thembana Banasi Tokloi Kendragi MLA Oigera Social Worker Oigera Lambi asi puna semba ngamloidaba miyoi amataga wari sharoi lambi semdri phawba ban chathagani haiki tabada nungaitaba thodoksingi manung channa Thobal district ki hairokta sahi 13 khaktang ngairibi class 6 tamlibi nupi macha ama phamlan biramle ngasi ayu khoisaw narba laikai miyana nupa adugi mayum thugai khre Thaudo adu January ba nupa police na phakre ngasi ayuktagi hauna khoisaw narba miyamna nupa adugi yum thugai ba horakpada hairok police station gi oshina luchingba team ama laktuna irang adu laksinaba honaki tungda Thobal gi women police yauna Thobal district police ki ahenba team ama sangsinduna miyang irang adu ayu pung 10 khairom tabada loisinki tungda Thaudo asigi matangda Hairok Development Club ISDC na kudakta lekai miyam yoiba mi phama phamduna chahi nauribi nupi macha amabu phamlan bada January ba nupa si lekai asida lehandaba haina su warep lore hairi Thaudo sa January ba nupa dudi Thobal district ki Hairok Patri ningthaujam leiraktagi Laisram Singlen Khomba sai kuntramathoi apokpa Laisram ningthau kowi mahak mayu makai pale macha nupa amaga nupi amaga su leire hairi mahaki Leirak machindasu yen kakpagi dukan ama hangduna leibadana tana mahang Hairoki SPO Special Police Officer oibani hauze Hairok Police Station da attest tawduna leibani hairi thaudo asigi matangda nupi macha adugi imungi miyoi singna phongdorakpagi matungina nupa asina nupi macha asida paisa piduna amadi themduna Nattaba thabak satharakpa si matang kuire haiba nupi macha asigi machindagi khangba ngamle tha asigi tang ahumda lekai asida isai tawbagi khudong chaba lawraga nupi macha asida nattaba thabak satharambadagi yumgi miyoi singna khangnarakpani matungda police ta wakatuna lakpana ngasi asi miyamna khanghaudana nupa asigi mayum thugai khibani hairi thaudo asida victim oiribi nupi macha du su mathau taba examine tawnabagidama ngasi ayu childline Thobal gi member singna lokhotlaba matung mahaki saphagada mafam yengduna thamkre hairi District Officer Horticulture and Soil Conservation Tuibong Chwasampuna Sinna Office asi campus ta Lomi singda water pump se amadi micro irrigation accessories sing yenthokpagloyena English ngani kunithoi kulumdoida implement tawgadaba Pradhan Mantri Krishi Sinchai Yojana PMKSY 2021-22 gi second installment gi makhada nomagi oiba training program su pangthokre tharamadda Prajol district ki yaudana Chwasampur district ki beneficiary kuntrani thoida sprinkle amadi drip irrigation su yenthokki Nasigi Thoramda Wangaladuna District Officer Horticulture and Soil Conservation Chwasampur Maduras Nahai Lamdamasigi Lomi Singamadi Makoina Tariba crop singasi Malengi Sabagi Sang Hengalakpa Madi Sing Piba Watpana Amang Bayamna Tokle Tengnariba problem Asagi Karamakai Kanba Madinga Tokpangamnaba Central Government and State Government ki Thodanga Scheme singasi adopt tawduna progressive farmers in the subsidy piduna micro irrigation machinery sing phangali haiki Packaged drinking water manufacturer and allied industry na Manipur yang ayamada plastic bottle bank thamba horokpagi makha chatharak poina ngasisu association sigi member ama oiriba MS Asok Traders Tenthana Thobal district ki tongan tama phom kayada Thobal DC complex Thobal district hospital Thobal bazar amadi Khongjom mega tourist center da plastic bottle bank sing khinkre Plastic bottle bank adu khinbaga marilena MS Asok Traders Tenthagi provider Naurem Asok Kumar na hai plastic bottle bank khinbagi thaba si district sigi atayam pham singda su chathakigani
Plastic makhal asi 100% recycle toba yai. Ahangba plastic bottle leirabasu paisinduna thambiyu. Association asina ahangba bottle singasi kg da lupa tara manga da leibagi thabak su sathari. Loyana Association asina miyam tinma phamda khiliba plastic bottle ban asi sinabiyu. Lambi mataida tural khongban damadi iram nalana singbada plastic bottle langsin biganu hainasu miyangi puning singsilaki. Datopan Thengadi National Board for Worker Education and Development Ministry of Labour and Employment Government of India amasung Paurabi Part 2 gi Ward Member Yambem Anil Balaga Kusan Maduna Imphal East ki Wairi Community Hall da Nongmagi oiba short term training program pangthokre National Board for Workers Education Development Education Officer Boichi Michau gi miyang makhada sinkiba Tharamasida Khalai Siluk Manipur Secretary Thokchom Netazina Manipura Hose Wariba drug ki problem rural volunteer Huning Subam Sanayay Mana public participate in Gram Sabha Amadi Khalai Siluk ki advisor Kaithelak Pam London na Hose Wariba Aikogi Semilon gi Pibam Haiba Hiram Singda Wangangki Tharamadida Wairi Kungangi Miyoi Kiana Sarukyaki No Magi Oina training program asida Sarukyaki ba Imai Bel Singna Wairi Kungangi oina kungang asida drug tagi kalhaunaba lengaki primary school phaganaba madi khul nupi singi semitlon phagatnaba thabak tominaba kupna khanaki North East Film and Video Technician Association Guwahati na sidba first NEF BTA Short Film Festival 2022 da Manipur gi nahawiriba filmmaker Rakesh Moirangthem Irol Nungdagi from the Deaf Hairiba Short Film asina Jury Special Mention Award Laurakre December Marida Jyoti Chitraban Film Studio Guwahati da pangthokiba festival gi thoramda award asi lauthokibani Irol Nungdagi from the Deaf Hairiba Short Film asi mamangda national amadi international gi maming leiraba festival kayada award laurakraba amadi selection phanglakraba film amani film asi hoji chaukhatpana kham thenglaba matam asida malem asigi apikpa phurup singda thengnariba mahusadagi leijarakpa chatnabi Irol ieki phijet chakcha kayada pirakliba saitheng adu utpa film amani short film asida maruina idhau Ramesh Chandrana maruiba saktam langli loyana cinematographer da SK Sarungbam music da Tenau SD story da Somendro Moirangthem screenplay da Jenny Salam production controller da GS Nanau sound design and production manager da Chantira Samadi editor and director da Rakesh Moirangthem ni Manipur University ki Sports Committee gi miyeng makhada hiang thangda leiba Kamakhya Pemton College na sinduna nupa amadi nupi gi Manipur University Inter College Wrestling Tournament 2020-23 ngasi pangthokre Imphal West District ki hiang thangda leiba college asigi hall da pangthokiba tournament aduda Manipur University makhada leiba college kya dagi lakpa wrestling masana gi nupa amadi nupi sanaro yankhairom na sarugyaki tournament hodopagi tharamda Manipur University ki assistant sports director Dr. C.S. Pradeep KP College के principal Dr. W. Nimai amadi college asigi physical education department के head Oinam Kumar Singba maroiba miyoi kyana sarugyaki tongan weight category ma panthona pangthokiba tournament aduda Yumnam Hoidrom da leiba Mayai Lambi College na medal manga phangduna tournament adugi overall championship lauki loyana KP College na medal ani phanglaga ani subataki ngasigi tournament agi medal phanglaba mahiroi singadu India gi East zone da leiriba University Singi Wrestling Tournament Singda MU gi mahut sinduna saruk yagani hairi Chahi asi November kulumdoi dagi kuntra phauba South Korea da pangthokiba International Sepak-takraw Federation World Cup 2022 da India gi mahut sinduna sanaba satpada gold medal yaung tongan medal sing lawrakraba Hianglam gi Sepak-takraw gi nupi player ahong ngasi lekai miyamna okre Hianglam Waikhom lekai dagi Oinam Chauba Hianglam makha lekai dagi Elangbam Chanajaubi amadi lekai asimakta dagi Elangbam Priya asi ngasi South Korea dagi Manipur tholakpadagi Hianglam gi miyamna Hianglam obagai lamkhai kaitel da lei pareng hugtuna haraute amna oki tungda sanaroi singadubu miyamna puduna Hianglam gi mafam sinba thungna chatlaba matungda makhoi gi sanafam oiriba Hianglam makha lekai gi Sepak-takraw ground da achamba thoram amasu pangthokki Union Minister of State Independent Charge Dr. Jitendra Singhana hayang New Delhi da Women Leading Change in Health and Science in India Mingthonba Conference hodokadori Union Minister of State for Health and Family Welfare Dr. Bharti Pravin Power
Co-Chair and Trustee Bill Melinda Franz Gates amasung Executive Director Women in Health Ami Bachchan su conference aduda wangangadori. Conference adu Department of Biotechnology, Ministry of Science and Technology, Government of India amasung Biotechnology Industry Research Assistance Council BIRAC na Women Live Health and Grand Challenges India kusamnadun sinbani. Sahi kharagi mamangda Indian nupi sing singthaningai bathaba kaya pangthokibabu ikai kumnabu utpamadi harauba phungdopa utkani hairi. Conference adugi mangoyana Department of Biotechnology and Chairperson Birak Dr. Rajesh S. Gokhale na haikibada sahi sa kaya dagi women's leadership asi transformative oirakli nupi punamangpu harau taramba phongdokli. Prime Minister na mangliba manglan Indian superpower ama oiraknaba nupi singbu leadership position da empower tohonbagi matamadu lakle haba thajai. Dr. Alka Sharma Senior Advisor DBT and Managing Director Birak nasu haikibada khwaidagi awang mathakta nupi gi lusingbagi thawangbu sak khangbiba rakli. Biraki tongan ba scheme sing amasung program singna researchers amasung entrepreneurs singbu lebak sin mathungna mateng pangduna lakli. Haujarabada maroya pam kana pijari. Scheduled Tribe Demand Committee na yetliba kangbu singa wari shanaba mathau tai haina MLA Dr. Rajesh Yamna hairi. Soil where food begins haiba themda World Soil Day pangthoknakre. Liberty Theatre ki manga raksuba Traditional and Contemporary Manipuri Plays Festival 2022 ngasi hogokre. Ngasi gidi paudam pijaba matanga solution jari miyeng tabiri basingbu kurumjari.